Mayambu ahanumaktada koknona kuramjari. Miyamgidamakta ngasisu sahi loiramdai 2025 na satlamdai asida anoba wari ama puduna lakjari. Asumna masak matau yamna sangkhonbi mau naha ama nungtigi mahaki mapuroibaga car aduda tongduna makoigi bazarda leiba dukan aduda chatlami. Lambigi traffic point amada makoina khamlami. Mafam aduda sakniba angangsing sangsilaktuna mangonda makoigi potchaising adubu yonsilagi. Angangsing adugi maraktagi angang amadi yamna nungsiba faurami. Angang aduna yolami. Nongmana belun, nongmana ator gulab, nongmana kwa. Mahakna car adugi manakta sangsilagi. Angang adugi nungsiba mityeng, nungsiba minok adubu ubada. Nupi aduna angang adubu yamna nungsiba faurami. Nungti numit kudingi angang adubu yamna uningba faurami. Adubu nongma numit ama angang adu accident ama thoklami. Konathangda nupi aduna achumba khanglakpa matamda nupi adu thamoi shokna kaplami. Aduga hairiba nupa macha adusu konathangda nupi aduna achumba khanglakpa matamda nupi adu thamoi shokna kaplami. Maramdi nupa macha adu kanasu nati mahakna hek pokchaba macha nupani. Angang adu poklabagi tungda karigumba khudong thiba amadagi imungi akanba safu amana angang adugi maramda kaukthokki batarami. Chahi nipangi matungda nupa macha adu sorokta thoraktuna sakniba ama oiduna angamba pot yonduna hingba ngamnanaba mahak honarami. Marupsing karamba khudong chadaba amadi karamba mahaki imungna pirakhiba safuno pikliba angang adubu thadokhiba amadi manghankhiba karigidamak mahakna kauthokhiba taribano aduga mahaki mapuroibana asengba khanglakpa matamda kari thokpa tai makha wari taminasi asengba adu khangma ngamnanaba. Asumna wari asi mama masagi tatna thanaba yadraba warini. Wari asi asumna nupa ama mahaki maming Aditya. Delhi dagini mahak bazarda mahaki computer dukan ama leirami. Mahaki nupigi maming Aditi. Aditiga makoi ani nungtigi dukan aduda chatlami. Lambigi traffic point haibadi red signal nganba mafam amada bikhyari angang mayam ama thoraktuna makoigi car adu tamna sangsilagi. Angang sing adu magi mathau amamam haibadi garigi mingsel taithokpa amana ball pen yonba amana churup yonba amana talap yonba angang mapantara gumba red signal adugi tanja haibadi khudong chaba adu loduna traffic point da khamliba gari sing aduda makoigi pot chai sing adu yolami. Angang sing adugi manungda nupa macha ama masak matau yamna nungsiba angang ama yaurami. Mahaki maming Satya kawi. Mahak belun yolami. Mahak na yolibana belun. Nongma mahak na Aditya amadi Aditi makoy anigi gari manakta sangsilaktuna anti belun amata leibiyu. Aditi na noktuna angang aduda hairami. Belun aduna kari tawani. Satya na nahaki angang da pibiyu anti Aditi na amok. Aigi angang na sangsar sida lakpadadi belun ase kaiba na halani. Matam aduda Aditi mahak tha taruk naupuribi misak amani. Satya na anti nang na belun asibu thadoktrabadi kaidawnung da kairoi anti. Aditi di angang aduna hairiba wa adu tabada yamna nungsiba faurami. Aduga hairagi nang di yamna nungsiba angang nine aduna ai belun anikakta leijage. Asumna Aditi na angang adudagi belun anikak leirami. Makha tarakpada signal adu green ngalakpadagi gari adu thauduna chatkre. Numit kharanigi matungda gari adu traffic point aduda khamlami. Amuksu Satya mafamduda laklami. Handakti makutta belun adu pairamdi. Aditi na garigi mingsel adu singthaduna kari tawre ngasidi belun yondrabadi. Satya na anti belun di kaibanai aduna paisa su mangi aduna ngasidi ai pen oina yolibani. Ngasidi pen oina lebiyu anti rupees 30 gi pen tara phangani anti. Aditi asengba mahak pen gi thuidokna darkar tadi. Adum oinamak mahakna pen adubu leirami. Asumna tapna makoi ani haibadi Aditi amadi Satya makoi yamna nungsinana wari kaya ama sanarami. Aditi na mafam adubu hek yoksilakpa matamda ama natraga ama angang adudagi leirami. Aduga karigumba kanda tuminna lupa chama natraga chani angang aduda pirami. Mahakna angang adugi moong matau amadi nungsiraba wangang sangang aduda mahak yamna ngaurami. Asumna nongmagi numit amada
gari aduna red signal aduda khamlingaida mafam aduda satya uramde. Aditina angang adubu thiragi koyeng yenglami mahakna pami madudi gari adugi manakta sangsilaktuna wari sanaba pamlami adubu mafam aduda angang adudi uba phanglamde. Mahaki manakta angang khara sangsilaktuna mangonda angang sing aduna tamlami. Madam na yengliba adu satya yengliba natra. Aditina mani aina mahakpu thiribani adu nakhoi mahakpu khangbro hayo mahak kadaida lei angang sing aduna hairagi satya di ngarang mahak accident thokre wafam adu tabada yamna pakhatna karino hairiba kadaida kayam kuirim mahakna thokiba accident aduna angang amana hairagi madam mahakna mayumdagi mafam asida lakpa matamda gari amana mahakpu thenglambani aduga gari adusu chenkhre madam. Satya matam aduda sangam Bihar da leirami thogdok ase 2018 da thokiba thogdok amani. Aditina makhatana angang sing aduda hanglami adudi mahaki phibam karam tawre angang sing aduna hairagi aikhoi di khangdi mahak kadai da lei haiba adubu aikhoi na tabadadi mahak aruba phibam da lei haina asumna tai wafam sing adu tabada aditi wakhal yamna warami hanglami adudi hayo nakhoina aibu mahaki yum aduda pubiba yagadra angang amana yai anti mahaki yum adudi aigi yum hek thangnaba aduda leibani. Aditina mapuroiba aditya da hairami aihak mafam sida kumhauge aigi thamoisina chatlu haiba yade madudi angang adubu yamna uningi. Aditya na hairagi fare adubu aidi dukan hangadabani darkar leiradi nang aingonda phone toro asumna aditi mafam aduda kumtha hore. Aditina angang amaga loinana auto tongduna laklami mahakna mafam adu yorokpada ahal oiribi ama mapan aduda famduna leiba urami ahal nupi adubu urubada mahak angakpa faurami maramdi ahal adu mahakna munna khangba misak amani ahal aduna su aditibu ubada masak khangba ngami ahal aduna aditibu munna yengduna ahal adu yamna kaplami aduga ahal aduna hairagi ai nangi nacha adubu kanba ngamdre. Aditina kari haiba aigi icha adudi satya si aigi icha natra ahal aduna mani mahak adu nangna hek pokchaba nachani wafam adu tabada aditi thamoi shokna kaplami aduga hairagi chahi nipan gi matungda aigi icha amuk unaba fangle masigi phibam asida aina mahakpu masak khangba ngamhaudre aise kayada lebak thikraba misakno mahakna hangi satya kadaida lei mahaki phibamdi karam tawri ai mahaka unaba pami tanja aduda manak nakpa aduwaida leiramba nupi sing aduna nupi asi kanano satya gi mabokna mayam mahak ase satya bu pokpa satya gi mamani wafam adu tabada mafam aduda leiramba pumnamak makhoi angpa faurami asumna aditi mamang thakta thokiba thogdok kaya adubu ningsingduna aditina satya haina sonduna mahak mafam aduda leirami mayam pumnamak wari asigi asengba wari haurakfam khangnanaba mamangda thokiba thogdok adugi matangda hanganna amukta mayam punna khangminasi matam adu 2010 gi chahini aditi Lakhnau machani mahakna chahi 19 surakpa matamda samarbu nungsirami makhoi ani luhongba pamlami adubu aditi gi imungnadi makhoi ani gi mayokta leirami aditi gi mama mapana aditibu fana yamna gyan tananaba honarami adubu aditi yaba kauba leiramde maramaduna aditi amadi samar makhoi anina masa yanaduna korta luhongduna makhoi ani yum palami chahi amagi matungda makhoi anigi nungsiraba Macha Nupa ama phanglami angang adugi maming Satya. Aditina samarda luhonglabagi matungda mahakna khanglaki madudi samarda luhongluba adu mahaki achouba asoiba amani haiba maramdi samar geng khutpu amaga mari leinana thabak tauba misak amani nongma aditina samarbu gyan khara tananaba wa kaya ama hainarami adubu samarna yaba kauba leramdi makha tarakpada nongma samarbu yeknaba singna lambida mahakpu attack tawduna mahak lambi aduda kudongthiba nangduna mahak Laikide. Aditina hana wakal khankibani asumna thorakani haina hojik mahaki lemhoriba punsi adu mahaki Macha Nupa asiga punsi chuppa lengani haina adubu laibakta tamlamba amana pumnamak adugi ona tainabada luhonglaba matung chahi ama makhai mama mapa animak hanna yenglamdraba matungda amuk yengsinduna mahaki manakta laklami mama mapa anina mangonda mahaki fananaba pokta kaya ama pirami aditigi mapa bungna ichanupi thokiba
ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯨꯔꯒꯅꯨ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯅꯍꯥꯛ ꯅꯍꯥ ꯌꯥꯝꯅ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯥ ꯑꯃ ꯊꯤꯗꯨꯅ ꯅꯍꯥꯛꯄꯨ ꯂꯨꯍꯣꯡꯕꯤꯒꯦ ꯈꯜꯂꯤ ꯇꯧꯕꯇꯕꯨ ꯅꯍꯥꯛ ꯑꯉꯥꯡ ꯑꯁꯤꯕꯨꯗꯤ ꯅꯍꯥꯛ ꯀꯥꯎꯊꯣꯛꯈꯤꯕ ꯇꯥꯏ ꯑꯗꯤꯇꯤꯅ ꯋꯥꯐꯝ ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯉꯝꯂꯝꯗꯦ ꯏꯆꯥ ꯑꯁꯤꯗꯤ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥꯕꯨꯡꯗ ꯍꯥꯏꯖꯔꯝꯃꯤ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯃꯃꯥ ꯃꯄꯥꯅ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯂꯩꯔꯕꯗꯤ ꯀꯅꯥꯅ ꯅꯪꯕꯨ ꯂꯨꯍꯣꯡꯕꯤꯒꯅꯤ ꯑꯗꯤꯇꯤꯅ ꯃꯇꯝ ꯑꯗꯨꯗ ꯑꯗꯤꯇꯤꯒꯤ ꯃꯅꯦꯝ ꯃꯀꯨꯁꯨ ꯑꯗꯤꯇꯤꯕꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯌꯣꯛꯀꯅꯤ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯒꯅꯤ ꯑꯁꯨꯝꯅ ꯃꯅꯦꯝ ꯃꯀꯨ ꯑꯅꯤꯗꯨꯅꯁꯨ ꯑꯗꯤꯇꯤꯗ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯗꯤꯇꯤꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯝꯂꯝꯂꯒ ꯃꯃꯥ ꯃꯄꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯗ ꯃꯆꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯌꯦꯡꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯁꯨ ꯑꯗꯤꯇꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯞꯂꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯔꯕꯒꯤ ꯃꯇꯨꯡꯗ ꯑꯗꯤꯇꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯑꯗꯨꯗꯤ ꯑꯗꯤꯇ꯭ꯌ ꯎꯅꯔꯕꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯥꯏꯅ ꯁꯤꯡꯅꯕ ꯌꯥꯅꯗꯨꯅ ꯑꯗꯤꯇꯤ ꯑꯃꯗꯤ ꯑꯗꯤꯇ꯭ꯌ ꯂꯨꯍꯣꯡꯂꯦ ꯑꯗꯤꯇꯤꯒꯤ ꯏꯃꯨꯡꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯊꯛꯇ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯗꯨꯕꯨꯗꯤ ꯂꯣꯠꯇꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯤꯇ꯭ꯌ ꯗꯤꯜꯂꯤꯗ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯝꯅ ꯐꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯅꯤ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯏꯃꯨꯡꯅꯤ ꯑꯗꯤꯇꯤ ꯑꯃꯗꯤ ꯑꯗꯤꯇ꯭ꯌ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯃꯔꯦꯜ ꯂꯦꯜꯂꯝꯃꯤ ꯃꯔꯝꯗꯤ ꯑꯗꯤꯇꯤ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯃꯔꯝ ꯑꯗꯨꯅ ꯑꯗꯤꯇ꯭ꯌꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯗꯦꯜꯂꯤꯒꯤ ꯐ꯭ꯂꯦꯠ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯂꯩꯗꯨꯅ ꯂꯦꯞꯇꯣꯞ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃ ꯂꯩꯔꯝꯃꯤ ꯂꯦꯞꯇꯣꯞ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯇꯤꯒꯤ ꯆꯠꯂꯝꯃꯤ ꯑꯗꯤꯇꯤꯁꯨ ꯗꯨꯀꯥꯟ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯕ ꯌꯥꯎꯔꯝꯃꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯁ꯭ꯇꯥꯐ ꯈꯔꯁꯨ ꯌꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯑꯗꯤꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯟ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯊꯥ ꯀꯌꯥ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯗꯤꯇꯤꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯒꯤ ꯃꯇꯝ ꯑꯃꯅꯤ ꯑꯁꯣꯝꯗꯅ ꯃꯆꯥ ꯅꯨꯄꯥ ꯁꯠꯌꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯃꯇꯝꯅꯤ ꯁꯠꯌꯒꯤ ꯃꯕꯣꯛ ꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯃꯕꯣꯛ ꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯋꯥ ꯍꯥꯏꯔꯛꯄ ꯍꯧꯔꯛꯏ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥꯅꯗꯤ ꯃꯍꯥꯛꯄꯨ ꯂꯪꯊꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯅꯅꯥꯛꯇ ꯊꯝꯂꯤꯕ ꯃꯍꯥꯛ ꯑꯁꯤ ꯑꯥꯁ꯭ꯔꯝꯗꯔ ꯅꯠꯇ꯭ꯔꯒ ꯑꯣꯔꯐꯥꯟ ꯍꯣꯝꯗꯔ ꯈꯔ ꯊꯨꯅ ꯊꯝꯈꯤꯅꯕ ꯇꯧ ꯁꯠꯌꯒꯤ ꯃꯕꯣꯛꯅ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯁꯃꯔꯅꯤ ꯑꯩꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯄ ꯇꯧꯔꯣꯏ ꯑꯁꯨꯝꯅ ꯅꯣꯡꯃ ꯁꯠꯌꯒꯤ ꯃꯅꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯁꯃꯔꯒꯤ ꯃꯆꯦ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯅꯦ ꯑꯗꯨꯅ ꯃꯃꯥꯗ ꯏꯃꯥ ꯑꯉꯥꯡ ꯑꯁꯤꯅ ꯌꯥꯝꯅ ꯑꯌꯦꯠꯄ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯉꯥꯡ ꯑꯁꯤꯕꯨ ꯁꯤꯟꯅꯕꯤꯔꯣ ꯑꯩ ꯃꯍꯥꯛꯄꯨ ꯄꯨꯔꯒ ꯆꯠꯈꯤꯒꯦ ꯑꯩꯒꯤꯁꯨ ꯑꯉꯥꯡ ꯑꯅꯤꯅꯤ ꯑꯩꯅ ꯃꯍꯥꯛꯁꯨ ꯗꯦꯜꯂꯤꯗ ꯄꯨꯔꯒ ꯃꯍꯥꯛ ꯗꯦꯜꯂꯤꯗ ꯂꯩꯍꯟꯒꯦ ꯑꯍꯜ ꯑꯗꯨꯅ ꯀꯔꯤ ꯃꯍꯥꯛꯄꯨ ꯄꯨꯈꯤꯕ ꯌꯥꯗꯦ ꯑꯩ ꯀꯅꯥꯕꯨꯁꯨ ꯊꯥꯖꯗꯦ ꯃꯍꯥꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯁꯨꯝ ꯂꯩꯒꯅꯤ ꯃꯅꯦ ꯑꯗꯨꯅ ꯐꯔꯦ ꯏꯃꯥ ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯁꯤ ꯑꯩꯅ ꯆꯥꯕ ꯑꯗꯨ ꯏꯃꯥꯁꯨ ꯆꯥꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤ ꯗꯦꯜꯂꯤꯗ ꯂꯥꯛꯂꯝꯃꯤ ꯃꯅꯦ ꯑꯗꯨ ꯗꯦꯜꯂꯤꯒꯤ ꯁꯪꯒꯝ ꯕꯤꯍꯥꯔꯗ ꯂꯩꯔꯒ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯁꯨꯝꯅ ꯇꯞꯅ ꯃꯇꯝ ꯍꯧꯈꯤꯗꯨꯅ ꯁꯠꯌ ꯉꯁꯤ ꯆꯍꯤ 9 ꯁꯨꯔꯛꯂꯦ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯗꯤꯜꯂꯤꯒꯤ ꯁꯣꯔꯣꯛꯇ ꯔꯦꯗ ꯁꯤꯒꯅꯦꯜ ꯃꯅꯥꯛꯇ ꯑꯃꯗꯤ ꯔꯦꯗ ꯁꯤꯒꯅꯦꯜ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯒꯥꯔꯤꯁꯤꯡ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯅꯤꯗꯨꯅ ꯐꯪꯂꯛꯄ ꯄꯩꯁꯥꯅꯤ ꯁꯦꯇ꯭ꯌꯒꯤ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯜꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯅꯨꯄꯤ ꯑꯗꯨ ꯃꯁꯥ ꯉꯝꯂꯝꯗꯦ ꯑꯗꯨꯒ ꯃꯅꯦꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗꯤ ꯌꯨꯔꯥꯏ ꯆꯨꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯃꯅꯦꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯃꯕꯣꯛ ꯑꯗꯨꯗ ꯈꯠꯅꯕ ꯍꯧꯏ ꯁꯇ꯭ꯌꯅ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕ ꯑꯃꯗꯤ ꯉꯥꯡꯅꯔꯤꯕ ꯄꯨꯝꯅꯃꯛ ꯁꯇ꯭ꯌ ꯂꯣꯏꯅ ꯈꯪꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯁꯇ꯭ꯌꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯅꯇꯨꯡ ꯏꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ ꯃꯕꯣꯛ ꯑꯗꯨꯅ ꯁꯇ꯭ꯌꯗ ꯍꯥꯏꯔꯛꯏ ꯃꯤꯉꯣꯟꯗꯒꯤ ꯕꯤꯈ꯭ꯌꯥꯔꯤ ꯑꯣꯏꯅ ꯄꯩꯁꯥ ꯅꯤꯕ ꯑꯗꯨ ꯑꯩꯍꯥꯛ ꯄꯥꯝꯗꯦ ꯃꯗꯨꯗꯤ ꯐꯠꯇꯕ ꯊꯕꯛꯅꯤ ꯁꯇ꯭ꯌ ꯅꯍꯥꯛ ꯃꯗꯨ ꯇꯧꯕ ꯌꯥꯗꯦ ꯁꯇ꯭ꯌꯅ ꯕꯣꯕꯣꯛ ꯑꯩ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯅꯤꯔꯣꯏ ꯄꯣꯠ ꯌꯣꯜꯂꯒ ꯄꯩꯁꯥ ꯇꯥꯟꯒꯗꯕꯅꯤ ꯑꯩꯁꯨ ꯕꯦꯂꯨꯟ ꯌꯣꯟꯗꯨꯅ ꯄꯩꯁꯥ ꯇꯥꯟꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯈꯜꯂꯤꯕꯅꯤ ꯕꯣꯕꯣꯛ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯍꯥꯛꯅ ꯕꯦꯂꯨꯟ ꯂꯩꯗꯨꯅ ꯕꯦꯂꯨꯟ ꯑꯗꯨ ꯔꯦꯗ ꯁꯤꯒꯅꯦꯜ ꯉꯥꯟꯕ ꯃꯐꯝ ꯑꯃꯗ ꯌꯣꯟꯕ ꯍꯧꯔꯛꯏ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯀ꯭ꯋꯥ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯔꯣꯁ ꯑꯃꯗꯤ ꯕꯦꯂꯨꯟꯅ ꯆꯤꯡꯕ ꯃꯍꯥꯛ ꯅꯨꯡꯇꯤꯒꯤ ꯌꯣꯟꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯗꯤꯇꯤꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯦꯡꯅꯈꯤꯕ ꯔꯦꯗ ꯁꯤꯒꯅꯦꯜ ꯃꯐꯝ ꯑꯗꯨꯅꯤ
Aditi luhonglaba matung mahaki macha adubu ningsingduna yamna kaplami. Thamoida fumduna amadi kanada su fongdokpa tawdi. Mahaki mama mapanasu mangonda yamna munna sinarakiba wafamni. Kaidawnungda machinda saityagi ming panba yadi haiduna. Natrabadi mipung khudingna khangnakiba tarabadi mahaki punsida karisu afaba oiroi haiduna. Aduna mahak matam kharadi mahaki thamoi nung khaktada ningsingnaga leirami. Mahakna khanglamde madudi angang adu kadaida chatkre haiba. Adubu samargi mayumlomdagi pau khara makhaidi mahakna khangba ngami. Satya amadi manembok makhoi ani Delhi romda chatkre haiba. Maram aduna mahakna Satyabu asuk sangba matam asida thengnaba phangkhidabani. Satyagi mabokna yamna nungsina Satya haina adum kawi. Mahakna samarda nungsina samar haina kaubagum. Asumna Satyana mamagi mamangda thoraktuna belun rose amadi kwa yonduna Aditigi mamangda thoraklabasu Aditina angang adubu masak khangma ngamkhide. Chahi nipan aduda masak yamna hongkre. Hanaga masak adu khara khenare. Maramdi haujikna atopa sakfam segaiba fijol Aditina kanaga legi haina hanglabasu Satyana ai buboka lei haina haidabasu Aditina masak adubu laksin bangam khide. Aduga numit aduda ahal adubu hek uruba mikub aduda mahakna khangbangam ki. Ahal aduna hairaki mani nangna pokchaba nacha nupa adumakni Satya mahak ngasi accident thokle. Ahal aduna yamna kaplami. Aditi shu macha adubu ningsingduna thamoi shokna kaplami. Hanglagi kadaida lei mahak. Mahaki manakta chatsi. Mahaki manakta aibu pubiyo. Ahal aduna mahak hospital da pukre. Mahaki mane shu khangdi madudi mahak kaya yamna sokpagi haibadu. Khara thina sokpadi mali haiduna asumna pau phangi aisu. Manang nakpa nupising aduna Aditi da hairagi. Lao chatsi aikhoina nangbu hospital la pugani. Hospital aduda makhoi punna chatminarami. Hospital hek yobaga mani aduna Aditibu hek ubada Aditigi manakta sangsenduna kaplami. Mahakna hairagi Satyagi condition khara yamna lui. Doctor na hairibani madudi mahak hingba changba haibadu haiba ngamde haiduna. Aditina adumna thokpa yaroi. Adumna thokhanba yaroi. Ai Ishor kanna khoramgani. Ishorda kanna ichanupagi phananaba ai thogol ni jagani. Matam aduda Satya angang adu ICU da leirami. Tanja aduda Adityana phone hanjil tauragi. Aditina phone adubu paikhatuna Adityada angang adu fibam khara thina sokpa mali. Ai ngasidi lakpa ngamlaroi. Aditya yamna angakpa fawe. Karino nangna hairiba. Nang hospital da yauri haiba natro. Nangna karigi aduk yamna waribano. Angang adugi mama mapa leiramgani. Makhoina adum yengjakini. Karigidamak nangna waribano. Tanja aduda karamna haidokani. Aditi amadi angang adugi mamani haina. Mahakna hairami ai haujik wari saba yadri. Wari adukak hairaga mahakna phone adubu thamlami. Numit humni suban numitni Doctor amana hairami karigumba mahak gyan taraklabadi karisu thawai waningai leite. Adu natrabadi ai karisu haiba ngamde. Ngaihak leiraga Doctor aduna pau piragi. Angang adu gyan lakle haina. Haujik mahakpu nakhoina unaba yagani. Wafam adu tabada Aditi yamna harauna kaptuna Satya haiduna Aditina angang adugi manakta chenselami. Satya di mamit panglaga leirami. Satyana adida hak laklibro. Aditina ichanupa ai nangi antinati ai nangbu hek pokchabi namani mama haina kau. Mahakna Satyagi makokta suplami aduga nungsina Satyabu kolami. Doctor adu sangsilaktuna wari yamna sadanaba khanghalami. Nupa masa asi gyan tare. Karisu ningsa thiningai oidre. Numit humni chupa Aditina mapuroibada phone tauramde. Aduga mahaki phone adusu switch off tauduna thamlami. Maram aduna Aditana thawai wana sangam Biharda laklami. Aduga ahal adubu thengnaduna ahal adudagi wari pumma khanglami. Adityana hospital aduda chatuna Adityana nakhoi pummana aingonda karigi minamli. Asengba du aingonda hayo. Ibanigi mari asi ngasi haiba numit asidagi loirabani. Mari pumba matang asida ibani tatlabani. Aditi tanja aduda pakum karisu leiramde. Aditi na pamlibadi Satyagi thawai adubu mahakna kanba aduni. Kaina thangda Doctor na discharge tawduna Aditi na Satyabu sangam Biharda puragi. Aduga mahakna Satyabu yamna cheksinna yengsilami.
mahakna Adityada phone tawrubada phone number adu block tawkhre asumna numit tarani hawkhre numit tarani gi matungda Aditya gi family makhoi pumnamak Sangam Bihar da laglami Aditina makhoi gi mamang aduda yamna kaplami Manembok aduna sangsilaktuna imong nupi kapkano kari kablibano toklo kapatoklo imong nupi satsi ngasimak aikhoi yumda halasi Aditina karigi chatpa ai icha nupa asi Thadoktuna kaidawnungda chatpa ngamloi ai chatloi kadaida su chatloi makhoi pumnamangna hairagi kanana nangonda angang adubu mafam asida thamlaga khoi chachi hairibano nahaki nacha amadi mahaki maboksu pumnamak aikhoi punna chatlagadabani chatlasi lao Adityana Adityagi manakta sangsinduna lao chatlasi punna chatsi aisu nang yauduna leiba ngamdi asumna makhoi loinamak Adityagi mayumda punna chatminnakhre tawdok asi 2018 da thokiba tawdok amani matam aduda Aditi tha taruki naupuri bini tha ahumgi matungda angang nupa ama phangjare chahi ani ahumgi matungda macha nupi ama amuk phangjare ngasi makhogi family nungaiba punsi marel amada ngasi su hinglibani marup sing wari asina haining libadi angang amata mamagi mathanungdagi setuna kaidawnungda aikhoina kaina hanba tawroidabani Masini mayam wari asi matang asida tensinjari wari asi nungai natraga nungaite makhagi comment box ta isinbirago wari asi kanagumba kanagumbi amagi thamoi shoknaba amadi panduna lijakhiba nachadi soikilangiba yaurabasu mayamna ngakbigani like subscribe amadi hype tawbirago ngasigidi matang asida kainarasi mayambu amukka hanna kokno na khurumjari thank you everyone thank you yaifare